ꯃꯌꯥꯝ ꯉꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚ ꯊꯥꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯕꯒꯤ ꯏꯁꯩ ꯁꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯛꯃꯤꯟꯅꯁꯤ ꯏꯁꯣꯔꯗꯒꯤ ꯕꯣꯔ ꯐꯪꯃꯤꯟꯅꯁꯤ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯖꯕꯁꯦ ꯃꯌꯥꯝ ꯇꯣꯛꯄ ꯌꯥꯗꯦ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯀꯌꯥꯗ ꯑꯋꯥꯕꯅ ꯊꯜꯂꯦ ꯃꯌꯥꯝ ꯑꯋꯥꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯀꯌꯥꯅ ꯊꯜꯂꯕ ꯇꯥꯏꯕꯪꯄꯥꯟꯅꯤ ꯃꯁꯦ ꯏꯁꯣꯔꯅꯁꯨ ꯍꯣꯂꯤ ꯕꯥꯏꯕꯜꯅꯁꯨ ꯑꯩꯈꯣꯏꯗ ꯇꯥꯛꯊꯣꯛꯄꯤꯔꯝꯕ ꯑꯗꯨꯅꯤ ꯃꯗꯨꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯋꯥꯌꯦꯟꯕꯒꯤ ꯂꯥꯛꯄ ꯃꯇꯝꯗꯣ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯕꯗ ꯃꯁꯛ ꯈꯪꯗꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯈꯪꯗꯕ ꯂꯥꯛꯀꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯂꯩꯕ ꯃꯐꯝ ꯀꯌꯥꯗ ꯆꯥꯛꯇꯥꯡꯕ ꯊꯣꯛꯀꯅꯤ ꯌꯨꯋꯥꯔ ꯇꯣꯏ ꯇꯣꯏꯅ ꯍꯥꯅꯤ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯖꯥꯇꯤ ꯑꯃꯅ ꯖꯥꯇꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯡꯂꯨꯞ ꯑꯃꯅ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ ꯃꯔꯝ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯂꯥꯛꯄꯤꯒꯗꯧꯕꯁꯤ ꯊꯥꯖꯔꯕꯁꯤꯡꯕꯨ ꯃꯍꯥꯛꯄꯨ ꯌꯦꯡꯖꯕꯁꯤꯡꯕꯨ ꯀꯟꯕꯤꯅꯕ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯄꯤꯒꯗꯧꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯕꯁꯦ ꯍꯦꯟꯅ ꯊꯥꯒꯠꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯧꯕ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄꯁꯦ ꯏꯄꯥ ꯃꯍꯥꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯄꯥꯕꯨ ꯊꯥꯒꯠꯆꯕꯁꯦ ꯂꯦꯞꯄ ꯌꯥꯗꯦ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯑꯥꯔ ꯀꯦ ꯍꯦꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯥꯏ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯑꯥꯔ ꯀꯦ ꯑꯃꯦꯟ ꯑꯃꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯦ ꯑꯩ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯂꯥꯛꯆꯅꯕ ꯍꯣꯠꯅꯖꯒꯦ ꯏꯁꯣꯔꯒꯤ ꯏꯁꯩ ꯊꯥꯒꯠꯄꯒꯤ ꯏꯁꯩ ꯑꯃꯁꯨꯡ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯔ ꯃꯌꯥꯝ ꯑꯩ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯦꯟꯅ ꯅꯛꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯣꯛꯏꯕ ꯃꯈꯩ ꯑꯩꯈꯣই ꯏꯁꯣꯔꯗ ꯅꯛꯁꯤꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯂꯣꯝꯊꯣꯛꯑꯒ ꯊꯛꯎ ꯍꯥꯏꯅ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯁꯧꯍꯜꯂ ꯊꯛꯎ ꯍꯥꯏꯅ ꯑꯗꯣ ꯏꯁꯤꯡꯁꯤꯅ 100 ꯗꯤꯒ꯭ꯔꯤ ꯁꯨꯔꯛꯄ ꯃꯇꯝꯗ 100 ꯗꯤꯒ꯭ꯔꯤ ꯁꯨꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯁꯧꯋꯦꯕꯀꯣ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯁꯧꯔꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯕꯗ ꯍꯥꯏꯔꯤꯕ ꯏꯁꯤꯡꯗꯨꯗ ꯂꯩꯔꯝꯕ ꯃꯍꯤꯛꯁꯤꯡꯗꯣ ꯑꯗꯨ ꯉꯥꯎꯋꯦꯕꯀꯣ ꯉꯥꯎꯋꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯁꯤꯕꯒꯤ ꯃꯇꯝ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯥꯏꯔꯤꯕ ꯄꯥꯞꯀꯤ ꯑꯇꯧꯃꯜ ꯄꯥꯞ ꯇꯧꯍꯟꯕ ꯁꯩꯇꯥꯟ ꯍꯥꯏꯔꯤꯕ ꯗꯤꯌꯥꯕꯣꯜ ꯍꯥꯏꯔꯤꯕꯗꯣ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯟꯗꯛꯀꯤ ꯂꯥꯛꯄ ꯃꯇꯝꯁꯦ ꯑꯁꯤꯒ ꯃꯥ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯃꯥ ꯅꯣꯔꯣꯛꯀꯤ ꯍꯦꯜꯗ ꯊꯥꯗꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕꯒꯤ ꯃꯔꯝꯅ ꯃꯤꯑꯣꯏꯕ ꯀꯌꯥꯕꯨ ꯍꯥꯠꯇꯣꯛꯅꯍꯟꯗꯨꯅ ꯃꯤꯑꯣꯏꯕ ꯀꯌꯥꯗ ꯐꯠꯇꯕ ꯇꯧꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯃꯥꯅ ꯄꯨꯅꯕ ꯅꯣꯔꯣꯛꯇ ꯄꯨꯊꯅꯕꯒꯤ ꯃꯥꯒꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯔꯥꯡ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯅꯛꯁꯤꯟꯁꯤ ꯎꯄꯥꯝꯕꯤꯒꯤ ꯃꯁꯥꯗꯨꯅ ꯎꯄꯥꯝꯕꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯃꯁꯥꯗꯣ ꯀꯦꯜꯂꯣꯏ ꯃꯁꯥꯗꯣ ꯍꯦꯟꯅ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕꯗ ꯏꯁꯩ ꯑꯃꯈꯛꯇꯪ ꯑꯩ ꯁꯛꯆꯔꯛꯀꯦ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅꯁꯨ ꯑꯥꯔꯊ ꯂꯩꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯔꯤꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯕ ꯃꯇꯨꯡꯗ ꯀꯌꯥ ꯑꯃ ꯅꯩꯅꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯪꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯩ ꯂꯥꯏꯔꯤꯛꯁꯨ ꯃꯌꯥꯝ ꯑꯩ ꯄꯨꯗꯨꯅ ꯂꯥꯛꯆꯩ ꯏꯁꯩ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯏꯁꯩ ꯂꯥꯏꯔꯤꯛꯁꯤ ꯄꯨꯖꯔꯛꯄꯅꯤ ꯑꯗꯣ ꯑꯩ ꯁꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯅ ꯊꯥꯖꯅ ꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝꯅ ꯁꯤꯒꯤ ꯏꯁꯩꯁꯤ ꯌꯥꯝꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅꯕꯅꯤ ꯌꯥꯝꯅꯁꯨ ꯁꯛꯅꯕ ꯏꯁꯩꯅꯤ ꯑꯩ ꯁꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯅ ꯊꯥꯖꯅ ꯅꯤꯡꯕꯗꯤ ꯑꯇꯩ ꯀꯔꯤꯗꯁꯨ ꯅꯠꯇꯦ ꯖꯤꯁꯨꯒꯤ ꯑꯆꯨꯝꯕꯗꯨꯒ 이붕어기 이두떠니 ꯂꯦꯡꯗ꯭ꯔꯕꯅꯨꯡꯖꯥꯎ ꯈ꯭ꯔꯤꯁꯇꯅꯤ ꯑꯇꯩ ꯄꯨꯝꯅꯃꯛ ꯂꯩꯉꯣꯏꯅꯤ ꯀꯤꯟꯊꯕ ꯌꯥꯕ ꯂꯩꯉꯣꯏꯅꯤ ꯀꯤꯟꯊꯕ ꯌꯥꯕ ꯂꯩꯉꯣꯏꯅꯤ ꯃꯝꯕꯅ ꯀꯣꯏꯁꯤꯜꯂꯕꯁꯨ ꯑꯩ 이붕어나 ꯉꯥꯜꯍꯜꯂꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯁꯨ ꯑꯩ 이붕어ꯗ ꯊꯨꯞꯆꯔꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯖꯥꯎ ꯈ꯭ꯔꯤꯁꯇꯅꯤ ꯑꯇꯩ ꯄꯨꯝꯅꯃꯛ ꯂꯩꯉꯣꯏꯅꯤ ꯀꯤꯟꯊꯕ ꯌꯥꯕ
ꯂꯩꯉꯣꯏꯅꯤ ꯀꯤꯟꯊꯕ ꯌꯥꯕ ꯂꯩꯉꯣꯏꯅꯤ ꯄꯥꯞꯀꯤ ꯏꯄꯥꯛꯇ ꯂꯨꯞꯄꯗ ꯀꯟꯕꯤ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯃꯥꯒꯤ ꯋꯥꯁꯛ ꯃꯍꯥꯛꯀꯤ ꯑꯩꯒꯤ ꯅꯤꯡꯐꯝ ꯍꯤꯡꯅꯐꯝꯅꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯖꯥꯎ ꯈ꯭ꯔꯤꯁꯇꯅꯤ ꯑꯇꯩ ꯄꯨꯝꯅꯃꯛ ꯂꯩꯉꯣꯏꯅꯤ ꯀꯤꯟꯊꯕ ꯌꯥꯕ ꯂꯩꯉꯣꯏꯅꯤ ꯀꯤꯟꯊꯕ ꯌꯥꯕ ꯂꯩꯉꯣꯏꯅꯤ ꯃꯇꯤꯛ ꯆꯥꯎꯅ ꯍꯜꯂꯛꯄꯗ ꯐꯔꯦꯗ ꯏꯅꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯑꯌꯣꯜ ꯑꯔꯥꯟꯕ ꯂꯩꯇꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕ ꯐꯪꯒꯗ꯭ꯔꯥ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯖꯥꯎ ꯈ꯭ꯔꯤꯁꯇꯅꯤ ꯑꯇꯩ ꯄꯨꯝꯅꯃꯛ ꯂꯩꯉꯣꯏꯅꯤ ꯀꯤꯟꯊꯕ ꯌꯥꯕ ꯂꯩꯉꯣꯏꯅꯤ ꯀꯤꯟꯊꯕ ꯌꯥꯕ ꯂꯩꯉꯣꯏꯅꯤ ꯑꯃꯦꯟ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯀꯟꯕ ꯑꯊꯣꯏꯕ ꯀꯤꯟꯊꯕ ꯉꯝꯗꯕ ꯁꯔꯒꯒꯤ ꯑꯣꯏꯕ ꯌꯨꯝ ꯑꯗꯨꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯤꯕꯁꯤꯡ ꯊꯥꯖꯔꯛꯀꯗꯧꯕꯁꯤꯡ ꯅꯨꯡꯖꯥꯎ ꯃꯊꯛꯇ ꯌꯨꯝ ꯁꯥꯕꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯑꯒꯁꯨ ꯌꯨꯋꯥꯔ ꯍꯥꯔꯒꯁꯨ ꯏꯁꯤꯡ ꯆꯥꯎꯔꯒꯁꯨ ꯀꯤꯟꯊꯕ ꯉꯝꯂꯔꯣꯏꯗꯧꯕ ꯂꯣꯝꯅꯥꯏꯗꯕ ꯁꯔꯒ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯌꯨꯝꯗ ꯍꯜꯂꯒꯗꯧꯕ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯅꯨꯡꯁꯤꯕꯁꯦ ꯃꯌꯥꯝꯗ ꯑꯩ ꯍꯥꯞꯆꯔꯤ ꯑꯗꯨꯒ ꯇꯥꯡꯈꯨꯜ ꯅꯒꯥ ꯑꯥꯔ.ꯀꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯣꯡꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯆꯨꯝꯃꯤ ꯊꯥꯒꯠꯆꯔꯤ ꯇꯥꯡꯈꯨꯜ ꯅꯒꯥ ꯑꯥꯔ.ꯀꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯇꯥꯡꯈꯨꯜ ꯂꯩꯁꯤꯋꯣꯟ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯇꯥꯡꯈꯨꯜ ꯅꯒꯥ ꯑꯥꯔ.ꯀꯦ ꯑꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯌꯨ ꯃꯄꯨ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯌꯨ ꯃꯄꯨ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯀꯣ ꯑꯣꯏꯕ ꯏꯁꯣꯔ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯕ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯅ ꯍꯥꯏꯗꯕ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯄꯥꯊꯣꯛꯆꯔꯤꯕ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤꯅꯤ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯂꯩꯔꯕ ꯂꯥꯡꯇꯛꯅꯕ ꯂꯩꯔꯕ ꯑꯗꯣꯝꯗ ꯐꯠꯇꯕꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯇꯧꯗꯨꯅ ꯑꯗꯣꯝ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯁꯦ ꯏꯄꯥꯅ ꯑꯗꯣꯝꯗ ꯐꯣꯡꯗꯣꯛꯍꯟꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯧꯕꯤꯌꯨꯀꯣ ꯃꯦꯊ꯭ꯌꯨ ꯆꯦꯞꯇꯔ 8ꯀꯤ ꯚꯔꯁ 1ꯗꯒꯤ ꯍꯧꯔꯒ ꯚꯔꯁ 4 ꯐꯥꯎꯕꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯍꯥꯛꯅ ꯆꯤꯡꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯝꯃꯤ ꯌꯦꯡꯉꯨ ꯀꯨꯁꯇꯤ ꯊꯨꯡꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯌꯥꯕꯤꯔꯕꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯦꯡꯍꯟꯕ ꯉꯝꯃꯤ ꯖꯤꯁꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯁꯣꯛꯂꯒ ꯍꯥꯏ ꯑꯩꯅ ꯌꯥꯔꯦ ꯅꯍꯥꯛ ꯐꯖꯔꯣ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯀꯨꯁꯇꯤ ꯂꯩꯅꯥ ꯑꯗꯨ ꯁꯦꯡꯂꯝꯃꯤ ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏ ꯌꯦꯡꯉꯨ ꯃꯤ ꯀꯅꯥ ꯑꯃꯠꯇꯗ ꯅꯍꯥꯛꯅ ꯍꯥꯏꯒꯅꯨ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯅꯁꯥ ꯑꯗꯨ ꯄꯨꯔꯣꯍꯤꯠꯇ ꯎꯠꯂꯨ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯁꯥꯈꯤ ꯑꯣꯏꯅꯅꯕ ꯃꯧꯁꯤꯅ ꯌꯥꯊꯪ ꯄꯤꯈꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯀꯠꯂꯨ ꯍꯥꯏ ꯑꯃꯦꯟ 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 ꯁꯦꯡꯖꯔꯣ ꯐꯖꯔꯣ ꯍꯥꯏꯕ ꯑꯅꯥꯕ ꯀꯣꯛꯆꯔꯣ ꯍꯥꯏꯕꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯗꯨ ꯖꯤꯁꯨꯅ ꯑꯗꯣꯝꯗ ꯄꯤꯔꯤꯕꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯅ ꯍꯜꯂꯦꯂꯨꯌꯥ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯀꯌꯥꯇ ꯑꯊꯣꯏꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯣ ꯌꯦꯡꯕꯨ ꯀꯨꯁꯇꯤ ꯅꯥꯔꯕ ꯅꯨꯄꯥ ꯑꯃꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯥꯕꯤꯔꯕꯗꯤ ꯁꯦꯡꯍꯟꯕ ꯉꯝꯃꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯥꯕꯤꯔꯕꯗꯤ ꯁꯦꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦꯕ ꯌꯥꯕꯤꯔꯕꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯩꯕꯨ ꯐꯍꯟꯕꯤꯕ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯀꯨꯁꯇꯤ ꯅꯥꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯌꯥꯔꯦ ꯅꯍꯥꯛ ꯐꯖꯔꯣ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝ ꯐꯍꯟꯕ ꯆꯥꯟꯕꯤꯕ ꯀꯟꯕꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯍꯟꯕꯤꯕ ꯑꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯖꯦꯍꯣꯕꯥ ꯏꯄꯥꯒꯤ ꯊꯕꯛꯅꯤ ꯃꯌꯥꯝ ꯍꯥꯠꯇꯣꯛꯄꯁꯤ ꯅꯠꯇꯦ ꯋꯥꯍꯟꯕꯁꯤ ꯅꯠꯇꯦ ꯀꯞꯍꯟꯕ ꯅꯠꯇꯦ ꯀꯞꯍꯟꯕꯗꯒꯤ ꯅꯣꯛꯍꯟꯕꯗ ꯄꯨꯔꯛꯄ ꯅꯥꯔꯝꯕꯗꯒꯤ ꯑꯅꯥꯕ ꯐꯍꯟꯕꯔꯣꯝꯗ ꯄꯨꯔꯛꯄ ꯃꯌꯥꯝ ꯑꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯊꯧꯒꯜꯅꯤ ꯑꯗꯨꯒ ꯍꯣꯂꯤ ꯕꯥꯏꯕꯜꯁꯤꯗ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯈꯤꯕ ꯃꯇꯤꯛ ꯃꯉꯥꯜꯁꯦ ꯍꯥꯏꯔꯤ ꯃꯈꯩꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏꯀꯣ ꯃꯌꯥꯝ
ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯐꯍꯟꯕꯤꯔꯝꯃꯦ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯍꯥꯏꯕꯁꯤꯗ ꯀꯌꯥꯝ ꯌꯥꯝ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯉꯨ ꯃꯤ ꯃꯌꯥꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯅꯥꯕ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯅꯥꯕꯅꯤ ꯍꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯅꯥꯕ ꯑꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯅꯥꯕ ꯌꯥꯎꯔꯝꯒꯅꯤꯀꯣ ꯇꯣꯉꯥꯟ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯄꯨꯔꯛꯄꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯍꯟꯕꯤꯔꯝꯃꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯅꯥꯕ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯑꯁꯤꯕ ꯐꯥꯎꯕꯗ ꯍꯤꯡꯒꯠꯍꯜꯂꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁꯤꯔꯦꯕ ꯁꯤꯕꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯡꯒꯜꯅꯤꯀꯣ ꯃꯆꯥꯅꯨꯄꯥꯗꯣ ꯌꯦꯡꯖꯔꯒ ꯃꯥ ꯂꯩꯖꯔꯤꯕꯅꯤ ꯑꯗꯣ ꯃꯆꯥꯅꯨꯄꯥꯗꯣ ꯁꯤꯕ ꯃꯇꯝꯗ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯋꯥꯕ ꯃꯥꯅ ꯀꯞꯆꯕ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯋꯥꯖꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯪꯅꯔꯦꯕ ꯑꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯪꯅꯕꯒꯤ ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯪꯉꯦꯕ ꯑꯩ ꯅꯨꯄꯤꯁꯤꯒꯤ ꯃꯥꯒꯤ ꯃꯆꯥꯁꯤ ꯐꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯃꯃꯥꯗꯣ ꯎꯕ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯨꯡꯁꯤꯕ ꯄꯣꯛꯑꯦ ꯑꯗꯨꯅꯅꯤ ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯄꯣꯊꯥꯍꯟꯒꯦ ꯍꯥꯏꯅ ꯀꯧꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨꯅꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯥꯗꯕꯅ ꯗꯥꯛꯇꯔ ꯃꯊꯧ ꯇꯥꯗꯦ ꯑꯅꯥꯕꯅ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯂꯩꯕꯗꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯂꯥꯡꯇꯛꯅꯕ ꯂꯩꯕꯗꯣ ꯃꯤꯅꯗꯤ ꯈꯪꯉꯝꯗꯕ ꯌꯥꯏ ꯃꯤꯅꯗꯤ ꯈꯪꯕꯤꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯪꯕ ꯑꯃ ꯂꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯉꯣꯟꯗ ꯀꯧꯖꯗ꯭ꯔꯒꯗꯤ ꯅꯝꯅ ꯍꯥꯟꯅ ꯖꯕꯔꯗꯁꯇꯤ ꯃꯍꯥꯛꯅ ꯇꯧꯕꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯧꯖꯧ ꯍꯥꯏꯕ ꯀꯧꯖꯧ ꯈꯨꯝꯕꯤꯔꯛꯀꯦ ꯊꯣꯡ ꯊꯤꯟꯖꯧ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯒꯦ ꯅ꯭ꯌꯨ ꯄꯤꯕꯤꯒꯦ ꯍꯥꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯋꯥꯔꯕ ꯑꯗꯣꯝꯅ ꯄꯨꯟꯁꯤꯗ ꯋꯥꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯂꯥꯡꯇꯛꯅꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯃ ꯂꯩ ꯑꯗꯣꯝꯗ ꯗꯤꯃꯥꯟ ꯇꯧꯔꯣꯏ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯣꯏ ꯋꯥꯔꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛ ꯑꯗꯣꯝꯗ ꯋꯥꯍꯟꯕ ꯍꯦꯟꯅ ꯍꯥꯞꯄꯣꯏ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯊꯥꯡꯊꯕꯤꯈꯤꯒꯅꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗꯕ ꯑꯗꯨꯒ ꯊꯥꯖꯔꯛꯄꯁꯨ ꯑꯣꯏꯔꯒꯁꯨ ꯑꯗꯣꯝꯗ ꯑꯋꯥꯕ ꯑꯅꯥꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯑꯗꯣꯝ ꯆꯪꯕꯤꯌꯨ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯑꯗꯨꯒ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯑꯗꯣꯝ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣꯝꯒꯤ ꯄꯦꯟꯗꯕꯗꯣ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯊꯥꯡꯊꯕꯤꯈꯤꯒꯅꯤ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯊꯥꯡꯊꯕꯤꯈꯤꯒꯅꯤ ꯑꯗꯨꯒ ꯑꯗꯣꯝꯗ ꯃꯄꯥꯜ ꯅꯥꯏꯗꯕ ꯕ꯭ꯂꯦꯁꯤꯡ ꯄꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯦꯞꯇꯨꯅ ꯃꯤꯅ ꯎꯅꯕ ꯇꯥꯅꯕ ꯍꯥꯏꯅ ꯃꯌꯥꯝꯅ ꯇꯧꯅꯕ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏ ꯅꯪꯗꯤ ꯑꯆꯤꯛꯄ ꯀꯥꯗ ꯆꯪꯉꯨ ꯑꯗꯨꯒ ꯂꯣꯟꯅ ꯎꯔꯤꯕ ꯅꯄꯥꯅ ꯅꯪꯉꯣꯟꯗ ꯐꯣꯡꯅ ꯃꯅꯥ ꯄꯤꯕꯤꯒꯅꯤ ꯍꯥꯏ ꯍꯜꯂꯦꯂꯨꯌꯥ ꯃꯁꯤ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯒꯤꯁꯨ ꯑꯋꯥꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯕ ꯃꯆꯥ ꯃꯁꯨ ꯐꯠꯇꯕꯒꯤ ꯃꯃꯥ ꯃꯄꯥ ꯐꯠꯇꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥꯕ ꯑꯌꯦꯛꯄꯕꯨ ꯑꯣꯏꯔꯒꯁꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯔꯨꯝꯒꯤ ꯀꯥꯗ ꯆꯪꯉꯒ ꯊꯣꯡ ꯊꯤꯡꯖꯤꯟꯕꯤꯔꯣ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯕꯤꯔꯣ ꯏꯄꯥ ꯏꯁꯣꯔ ꯑꯩꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯊꯥꯡꯊꯕꯤꯌꯨ ꯑꯩ ꯋꯥꯔꯦ ꯏꯄꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯌꯨꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗꯒꯤ ꯄꯥꯎꯈꯨꯝ ꯂꯥꯛꯀꯅꯤ ꯑꯃꯦꯟ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯧꯔꯒ ꯌꯦꯡꯉꯨ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯧ ꯍꯥꯏꯕ ꯀꯧꯗ꯭ꯔꯒꯗꯤ ꯃꯥꯅ ꯖꯕꯔꯗꯁꯇꯤ ꯇꯧꯗꯕꯅꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯀꯣ ꯊꯥꯒꯠꯆꯔꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯑꯥꯔ.ꯀꯦ. ꯑꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯍꯜꯂꯦꯂꯨꯌꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯒꯤꯗꯤ ꯅꯤꯡꯊꯦꯝ ꯅꯍꯥꯛꯄꯝ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯒꯤꯗꯤ ꯃꯌꯥꯝ ꯖꯦꯠ ꯀꯦ ꯏꯎꯅꯤꯁ ꯍꯥꯏꯕꯁꯤꯅ ꯀꯦ ꯃꯣꯟꯁꯥꯡ ꯆꯥꯟꯗꯦꯜ ꯍꯜꯂꯦꯂꯨꯌꯥ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒꯒꯤꯗꯤ P.R. Devi like done very nice ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯃꯨꯛ P.R. Devi 이붕어 ꯅꯪꯒꯤ ꯍꯧꯖꯤꯛꯇ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯃꯤꯅꯦ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯏꯁꯣꯔꯒꯤ ꯅꯨꯡꯇꯤꯒꯤ ꯈꯔ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯍꯧꯖꯤꯛ ꯂꯥꯟꯗꯤ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯕꯨ ꯂꯥꯟ ꯀꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯍꯟꯕꯤꯔꯤꯕꯅꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯝ ꯋꯥꯈꯜꯁꯨ ꯍꯟꯊꯒꯅꯨ ꯀꯤꯕꯁꯨ ꯇꯧꯒꯅꯨ ꯑꯗꯨꯕꯨ ꯖꯤꯁꯨꯗ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯒꯠꯄꯤꯌꯨ ꯏꯄꯥ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯄꯤꯗꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯤꯌꯨ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯆꯠꯄ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯂꯣꯏꯅꯔꯤ ꯍꯥꯏꯕ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯕꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯑꯋꯥꯕ ꯑꯅꯥꯕ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯏꯄꯥ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯍꯜꯂꯦꯂꯨꯌꯥ P.R. Devi all the best ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ P.R. Devi ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ
ꯑꯗꯨꯒ ꯄꯤꯌꯥꯔ ꯗꯦꯕꯤ ꯑꯩꯗꯤ ꯍꯤꯟꯗꯨꯅꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯙꯔꯃꯗꯤ ꯂꯣꯏꯅ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯤꯟꯗꯨ ꯑꯣꯏꯔꯒꯁꯨ ꯃꯨꯁꯂꯤꯝ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯣ ꯃꯩꯇꯩꯒꯤꯁꯨ ꯙꯔꯃ ꯌꯥꯝ ꯑꯐꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯗꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯃꯄꯨꯅꯤ ꯙꯔꯃꯅ ꯑꯩꯒꯤ ꯄꯥꯞ ꯑꯁꯦ ꯑꯩꯅ ꯇꯧꯕ ꯏꯔꯥꯜ ꯑꯁꯦ ꯀꯣꯛꯊꯣꯛꯄꯤꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯑꯇꯧꯃꯜꯁꯦ ꯙꯔꯃ ꯄꯨꯝꯅꯃꯛꯇ ꯁꯔꯒ ꯅꯣꯔꯣꯛ ꯍꯦꯜ ꯍꯦꯚꯟ ꯖꯅꯠ ꯖꯦꯍꯟꯅꯨꯝ ꯁꯔꯒ ꯂꯩꯕꯥꯛ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯍꯥꯏꯅ ꯂꯝꯕꯤ ꯑꯅꯤ ꯑꯅꯤ ꯂꯣꯏ ꯇꯥꯛꯂꯛꯄꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯐꯠꯇꯕ ꯇꯧꯕ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯩꯈꯣꯏꯒꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯕꯁꯦ ꯃꯥꯒꯤ ꯄꯟꯊꯨꯡꯁꯦ ꯅꯣꯔꯣꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯄꯥꯞꯁꯦ ꯍꯥꯟꯅ ꯑꯩꯒꯤ ꯐꯠꯇꯕ ꯑꯩꯅ ꯇꯧꯈꯤꯕ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯐꯠꯇꯕ ꯑꯩꯒꯤ ꯄꯥꯞꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯕꯒꯤ ꯃꯔꯝꯅ ꯑꯩꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯗꯒꯦ ꯍꯥꯏꯅ ꯏꯆꯦ ꯃꯇꯝ ꯑꯃꯗ ꯍꯪꯖꯔꯝꯃꯤ ꯑꯩꯕꯨ ꯀꯟꯕꯤꯒꯗꯕ ꯃꯄꯨꯁꯦ ꯀꯅꯥꯅꯣ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯄꯤꯅꯤ ꯑꯩ ꯁꯤꯕ ꯂꯣꯏꯔꯒ ꯁ꯭ꯋꯥꯏ ꯂꯥꯎ ꯃꯥꯡꯈ꯭ꯔꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯦ ꯏꯆꯜ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯎꯅꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯤ ꯄꯨꯝꯅꯃꯛ ꯁꯔꯒ ꯆꯠꯅꯕ꯭ꯔꯥ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯅꯤ ꯈꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯔꯒ ꯑꯃꯁꯨꯡ ꯅꯣꯔꯣꯛ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯣꯔꯣꯛ ꯍꯥꯏꯕꯁꯤ ꯁꯩꯇꯥꯟꯒꯤ ꯃꯐꯝꯅꯤ ꯁꯔꯒꯅ ꯏꯁꯣꯔꯒꯤ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯞꯀꯤ ꯊꯕꯛ ꯃꯤ ꯍꯥꯠꯂꯒ ꯃꯆꯤꯟ ꯊꯤꯔꯒ ꯔꯦꯞ ꯇꯧꯔꯒ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯒ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯒ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯒ ꯁꯤꯕ ꯇꯥꯔꯒꯗꯤ ꯁꯔꯒꯗ ꯆꯠꯂꯣꯏ ꯃꯁꯤ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯅꯤ ꯀꯅꯥꯅ ꯀꯣꯛꯄꯤꯒꯗꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯕ ꯃꯄꯨ ꯑꯃꯈꯛ ꯐꯪꯅꯩ ꯍꯥꯏꯔꯤꯕ ꯃꯄꯨꯁꯦ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟꯕꯨ ꯊꯤꯔꯨꯕꯒꯤ ꯅꯠꯇꯦ ꯑꯩ ꯄꯥꯁꯇꯔ ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯌꯥꯝ ꯎꯕꯗ ꯌꯥꯅꯤꯡꯗꯕ ꯌꯥꯝ ꯁꯥꯎꯒꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯄꯥꯁꯇꯔ ꯑꯃ ꯑꯍꯤꯡꯗ ꯆꯪꯗꯨꯅ ꯐꯨꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯈꯪꯍꯧꯗꯅ ꯀꯣꯛ ꯉꯥꯎꯕ ꯃꯤꯍꯨꯟ ꯆꯣꯡꯕ ꯆꯠꯄ ꯉꯝꯃꯛꯇꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯃꯥꯗ ꯑꯩꯒꯤ ꯅꯨꯄꯤꯗꯒ ꯃꯈꯣꯡ ꯄꯥꯏꯅ ꯁꯤꯔꯅꯤ ꯁꯤꯔꯅꯤ ꯍꯥꯏꯅ ꯀꯞꯄꯝꯃꯕ ꯑꯩꯅꯤ ꯑꯗꯨ ꯇꯨꯝꯕꯁꯨ ꯉꯝꯗꯅ ꯇꯨꯝꯅꯕꯒꯤ ꯒꯨꯂꯤ ꯆꯥꯔꯒ ꯑꯍꯨꯝ ꯃꯔꯤ ꯆꯥꯔꯒ ꯂꯩꯔꯝꯕ ꯑꯣ ꯑꯦꯟ ꯖꯤ ꯁꯤꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁꯇ ꯊꯕꯛ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯊꯕꯛ ꯇꯧꯕ ꯉꯝꯃꯛꯇꯕꯅꯤ ꯑꯗꯨꯕꯨ ꯂꯥꯁꯇ ꯆꯔꯆꯇ ꯂꯩꯔꯤꯉꯩꯗ ꯅꯥꯝꯔꯨꯞ ꯍꯥꯏꯔꯤꯕ ꯑꯁꯥꯝꯒꯤ ꯃꯐꯝꯗꯨꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯪꯅꯗꯕ ꯅꯨꯄꯥ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯖꯤꯁꯨꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯧꯕ ꯊꯧꯒꯜꯂꯣꯏ ꯑꯣꯏꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯨ ꯅꯪꯒꯤ ꯄꯥꯞꯇꯤ ꯀꯣꯛꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯅꯥꯕꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯑꯩꯒꯤ ꯂꯥꯡꯇꯛꯅꯕꯁꯨ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯇꯔ ꯑꯩꯅ ꯑꯅꯥꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯔꯛꯇ ꯀꯤꯗꯅꯤ ꯗꯦꯃꯦꯖ ꯑꯣꯏꯕ ꯗꯥꯛꯇꯔꯅ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯔꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯑꯩꯉꯣꯟꯗ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈꯤꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯕ꯭ꯔꯗꯔ ꯃꯥꯁꯤ ꯕꯪꯒꯥꯂꯤꯅꯦꯕ ꯁꯥꯔ ꯅꯪꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗ ꯌꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯇꯧꯋꯤ ꯅꯪꯅ ꯇꯧꯕꯗ ꯐꯔꯒꯗꯤ ꯑꯩ ꯆꯔꯆꯇ ꯆꯠꯀꯅꯤ ꯀꯦꯟꯗꯜ ꯀꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯀꯥꯔꯝꯗꯕꯗꯣ ꯃꯀꯥꯏ ꯃꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯗꯒꯤ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯔꯦꯀꯜ ꯀꯌꯥ ꯑꯃ ꯎꯠꯊꯣꯛꯄꯤ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯗꯒꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜꯗꯒꯤ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔꯅ ꯅꯪꯁꯦ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯝꯕꯅꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯄꯤ ꯑꯥꯔ ꯗꯦꯕꯤ ꯏꯕꯨꯡꯉꯣꯁꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯗꯒꯤꯅꯤ ꯑꯁꯥꯝꯒꯤ ꯑꯩꯒꯤꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯕꯦꯔꯤ ꯅꯥꯏꯁ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯅꯥꯗꯦ ꯑꯩ ꯐꯠꯇꯕ ꯇꯧꯈꯤꯗꯦ ꯑꯩ ꯄꯥꯞ ꯇꯧꯈꯤꯗꯦ ꯍꯥꯏꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗ꯭ꯔꯒꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯁꯦ ꯐꯠꯇꯕ ꯑꯃꯠꯇ ꯇꯧꯈꯤꯗꯕ ꯃꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯕꯥꯏꯕꯜꯅꯗꯤ ꯍꯥꯏ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯞ ꯆꯦꯜꯂꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯁꯣꯊꯩ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯁꯣꯊꯩ ꯏꯁꯣꯔꯗꯤ ꯑꯁꯦꯡꯕꯅꯤ ꯍꯣꯂꯤꯅꯤ ꯃꯥꯗꯤ ꯍꯣꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯍꯣꯂꯤꯗ ꯑꯃꯥꯡꯕꯅ ꯆꯪꯕ ꯉꯝꯗꯕ ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯗꯥ ꯅꯪ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯁꯤꯁꯇꯔ ꯑꯩ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤꯅꯤ ꯄꯤ ꯑꯥꯔ ꯗꯦꯕꯤ ꯑꯦꯅꯤ ꯙꯔꯃꯗꯤ ꯑꯆꯨꯝꯕ ꯆꯠꯄꯅꯤ ꯑꯆꯨꯝꯕ ꯆꯠꯇ꯭ꯔꯕꯗꯤ ꯙꯔꯃ ꯑꯥꯔꯊ ꯂꯩꯇꯦ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯆꯨꯝꯃꯦ ꯁꯤꯁꯇꯔ ꯄꯤ ꯑꯥꯔ ꯗꯦꯕꯤ ꯑꯗꯨꯃꯛꯅꯤ ꯙꯔꯃꯅ ꯇꯥꯛꯄꯤꯕꯗꯣ ꯑꯩꯈꯣꯏꯅ ꯏꯜꯂꯒ ꯆꯠꯄ ꯑꯃꯁꯨꯡ ꯙꯔꯃ ꯑꯃꯠꯇꯅ ꯃꯤꯉꯣꯟꯗ ꯃꯆꯤꯟ ꯊꯤꯌꯨ ꯃꯤꯉꯣꯟꯗ ꯉꯥꯡꯉꯨ ꯍꯥꯏꯅ ꯇꯥꯛꯇꯕꯅꯤꯀꯣ ꯃꯤ ꯐꯨꯅꯧ ꯃꯤ ꯍꯥꯠꯇꯣꯛꯎ ꯔꯦꯞ ꯇꯧ ꯑꯣꯛꯇꯕꯤ ꯇꯧ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧ ꯍꯥꯏꯕꯁꯦ ꯙꯔꯃꯅꯗꯤ ꯑꯃꯠꯇ ꯇꯥꯛꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯉꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯇꯨ ꯊꯤꯅ ꯃꯄꯨꯔꯣꯏꯕ ꯂꯩꯅ
ꯑꯩꯒꯤ ꯅꯨꯄꯤ ꯎꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯄꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕꯁꯦ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕꯁꯤꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯁꯦꯛꯁꯨꯋꯦꯜꯒꯤ ꯑꯣꯏꯕ ꯃꯔꯤ ꯊꯝꯕꯁꯦ ꯑꯁꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯀꯧꯏ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯅ ꯌꯥꯗꯦ ꯃꯌꯥꯝ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯋꯥꯈꯜ ꯐꯥꯎꯕꯗ ꯂꯥꯛꯈꯤꯕ ꯃꯇꯥꯡ ꯌꯥꯎꯏ ꯍꯥꯟꯅ ꯃꯇꯝ ꯑꯃꯗ ꯑꯗꯨꯕꯨ ꯏꯄꯥꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯑꯁꯤꯗꯒꯤ ꯄꯨꯔꯥ ꯑꯩꯉꯣꯟꯗ ꯂꯥꯞꯊꯣꯛꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯤꯗ ꯈꯜꯂꯛꯄ ꯐꯥꯎꯕꯗ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯑꯣꯅꯤꯡꯕꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯄꯥꯔꯤ ꯄꯤ ꯑꯥꯔ ꯗꯦꯕꯤ ꯑꯦꯅꯤ ꯙꯔꯃ ꯑꯆꯨꯝꯕ ꯆꯠꯄꯅꯤ ꯑꯦꯅꯤ ꯙꯔꯃꯗꯤ ꯑꯆꯨꯝꯕ ꯆꯠꯄꯅꯤ ꯑꯆꯨꯝꯕ ꯆꯠꯇ꯭ꯔꯕꯗꯤ ꯙꯔꯃ ꯑꯥꯔꯊ ꯂꯩꯇꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯍꯩꯅꯤꯀꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯥꯔꯊ ꯃꯤꯅꯤꯡꯗꯣ ꯂꯩꯇꯕꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯔꯒ ꯑꯐꯕꯗꯣ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯗꯕꯗꯣꯀꯣ ꯑꯗꯣ ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯗꯥ ꯅꯪ ꯀꯥꯏꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯩ ꯁꯤꯜꯆꯔ ꯑꯁꯥꯝꯒꯤꯅꯤ ꯁꯤꯁꯇꯔ ꯀꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯔꯗꯪ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯩꯅ ꯄꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯅ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯁꯦ ꯀꯩꯅꯣꯁꯨ ꯇꯧꯔꯝꯃꯦꯕ ꯑꯣꯜ ꯑꯁꯥꯝ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯗꯒ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯐꯪꯉꯝꯃꯦꯕ ꯍꯥꯏꯗꯤ ꯃꯣꯗꯔꯟ ꯁꯣꯡꯒꯤꯅꯦ ꯍꯤꯟꯗꯤꯒꯤ ꯏꯁꯩꯗꯒ ꯖꯒꯣꯏ ꯁꯥꯕꯗ ꯑꯗꯩꯗꯤ ꯑꯜꯕꯝꯒꯁꯨ ꯚꯤꯗꯤꯑꯣ ꯑꯜꯕꯝꯗꯒ ꯍꯦꯔꯣ ꯑꯣꯏꯅꯒ ꯀꯨꯝꯈꯤꯕꯀꯣ ꯑꯗꯨꯏꯗꯨꯅ ꯑꯩꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯣꯇꯣꯒ꯭ꯔꯥꯐ ꯂꯧꯒꯦ ꯀꯣꯂꯦꯖꯇꯒꯁꯦ ꯇꯧꯕꯀꯣ ꯑꯗꯣ ꯑꯩ ꯅꯨꯄꯤꯁꯦ ꯊꯤꯔꯦ ꯑꯩ ꯅꯨꯄꯤꯁꯦ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯉꯥꯡ ꯂꯩꯔꯦ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯑꯩꯁꯦ ꯅꯨꯄꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦꯕ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯒꯗꯤ ꯏꯁꯣꯔ ꯈꯪꯗꯦ ꯑꯃꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗꯒ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯅꯤ ꯏꯆꯥꯁꯤꯡꯁꯨ ꯀꯣ ꯑꯗꯨꯅ ꯃꯣꯕꯥꯏꯜꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯗ꯭ꯌꯨꯇꯤꯗꯒꯤ ꯍꯜꯂꯛꯑꯒ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗꯣ ꯗ꯭ꯌꯨꯇꯤꯗ ꯂꯩꯕꯒꯁꯦ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯑꯗꯨꯝ ꯃꯦꯠꯇꯅ ꯈꯣꯠꯇꯅ ꯃꯣꯕꯥꯏꯜꯁꯤꯒꯀꯣ ꯑꯗꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯇꯧꯕꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛꯀ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯛꯄ ꯑꯗꯨꯑꯣꯏꯗꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯩꯈꯣꯏ ꯎꯅꯕ ꯅꯠꯇꯦꯀꯣ ꯏꯆꯝ ꯆꯝꯅ ꯎꯅꯕ ꯑꯃꯠꯇ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯀꯠꯆꯕ ꯑꯃ ꯐꯥꯎꯔꯛꯑꯦꯕ ꯃꯌꯥꯝ ꯁꯣꯝ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯌꯥꯔꯛꯇꯕꯗꯨꯅꯤꯀꯣ ꯇꯨꯀꯠꯆꯕ ꯑꯃ ꯐꯥꯎꯔꯛꯑꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯁꯤꯒꯩ ꯑꯍꯦꯟꯕ ꯋꯥꯔꯤ ꯁꯥꯟꯅꯔꯛ ꯇꯥꯔꯒꯗꯤ ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯉꯥꯡ ꯂꯥꯛꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯗꯤ ꯁꯣꯝꯗ ꯑꯩ ꯂꯩ ꯍꯥꯏꯅ ꯂꯩꯖꯔꯤꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯍꯜꯂꯛꯑꯦꯕ ꯏꯁꯣꯔꯅꯀꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯅꯪꯁꯦ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯋꯥꯏ ꯑꯅꯤ ꯑꯣꯏꯖꯔꯒꯁꯨ ꯍꯛꯆꯥꯡ ꯑꯃꯠꯇꯅꯤ ꯍꯥꯏ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯎꯗꯅ ꯇꯧꯕꯗꯣ ꯏꯁꯣꯔꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤꯗꯨꯒ ꯑꯩꯅ ꯅꯣꯡꯃ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯌꯦꯕ ꯉꯁꯤꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯪꯗꯦ ꯑꯃꯁꯨꯡ ꯃꯥꯅ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯐꯠꯇꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛꯇ ꯂꯝꯖꯤꯡꯒꯅꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯂꯝꯖꯤꯡꯉꯤ ꯃꯌꯥꯝ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯁꯦ ꯑꯉꯛꯄꯅꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯇꯧꯔꯛꯀꯅꯤ ꯏꯁꯣꯔꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯇꯧꯕꯤꯔꯛꯄꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯊꯨꯅ ꯇꯧꯔꯣꯏꯕ ꯇꯞꯅ ꯂꯥꯛꯀꯅꯦꯕ ꯃꯔꯨ ꯐꯪꯅ ꯂꯧꯊꯣꯛ ꯂꯥꯛꯀꯅꯦꯕ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒꯁꯦ ꯌꯥꯝ ꯈꯝꯃꯟꯅꯔꯝꯃꯤ ꯃꯌꯥꯝ ꯈꯝꯃꯟꯅꯕ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯈꯝꯃꯟꯕ ꯑꯩꯅꯁꯨ ꯋꯥꯈꯜꯁꯦ ꯐꯠꯇꯕ ꯈꯟꯕ ꯅꯣꯡꯃ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯅ ꯂꯧꯁꯤꯟꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤꯁꯦ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯕꯥꯏꯕꯜꯁꯦ ꯄꯥꯔꯒ ꯃꯉꯣꯟꯗꯁꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯁꯤꯕ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯝꯃꯟꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯧꯔꯦ ꯏꯁꯣꯔ ꯃꯥꯅ ꯎꯏ ꯅꯪꯅ ꯇꯧꯔꯦ ꯏꯁꯣꯔ ꯃꯥꯅ ꯎꯏ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯋꯥꯏ ꯑꯩꯅ ꯋꯥꯔꯦ ꯅꯪꯅꯁꯨ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯁꯣꯔꯅ ꯌꯥꯗꯕ ꯑꯩꯅ ꯌꯥꯗꯕ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯒꯗꯧꯕꯅꯣ ꯍꯜꯂꯦꯂꯨꯌꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯨ ꯄꯤꯅꯕꯤꯔꯦ ꯏꯆꯥꯁꯦ ꯍꯦꯛꯇ ꯄꯣꯛꯀꯦ ꯍꯥꯏꯔꯒ ꯄꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯁꯤ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯈꯪꯉꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯝꯍꯜꯂꯔꯣꯏ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯈꯝꯍꯟꯒꯅꯨ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯃꯌꯥꯝ ꯐꯦꯃꯤꯂꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯂꯥꯛꯈ꯭ꯔꯦ ꯍꯜꯂꯦꯂꯨꯌꯥ ꯃꯁꯤꯅꯤ ꯄꯤ ꯑꯥꯔ ꯗꯦꯕꯤ ꯑꯦꯅꯤ ꯙꯔꯃꯗꯤ ꯑꯆꯨꯝꯕ ꯆꯠꯄ ꯑꯆꯨꯝꯕ ꯂꯩꯇꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯉꯧꯕ ꯏꯁꯣꯔꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯕꯤꯕ ꯑꯃꯗꯤ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯉꯧꯕ ꯑꯃꯦꯟ ꯑꯗꯨꯒ ꯑꯦꯁ ꯀꯦ ꯗꯥꯔꯄꯨꯡ ꯀꯣ ꯑꯣꯖꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯅꯤ ꯁꯣꯏꯗꯅ ꯑꯣꯖꯥ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯂꯣꯏꯅꯕꯤꯁꯅꯨ ꯖꯦꯍꯣꯚꯥ ꯏꯄꯥꯒꯤ ꯄꯥꯡꯒꯜ ꯂꯥꯛꯄ ꯑꯣꯏꯁꯅꯨ
ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤ ꯍꯦꯟꯅ ꯍꯦꯟꯅ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯕ ꯑꯣꯏꯁꯅꯨ, ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ, ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯀꯟꯕꯤꯕ, ꯐꯠꯇꯕ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯁꯤ ꯑꯅꯥ ꯊꯣꯛꯀꯗꯧꯕ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ, ꯑꯃꯦꯟ꯫ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯉꯧꯕ ꯗꯥ ꯗꯌꯥꯅꯟꯗ, ꯑꯩ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ ꯉꯧꯕ, ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯩ ꯏꯅꯥꯎꯅꯤ, ꯈꯪꯉꯤ꯫ ꯑꯁꯤꯅꯤ ꯃꯌꯥꯝ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯦ, ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯔ ꯍꯥꯏꯖꯔꯛꯄꯅꯤ, ꯃꯔꯨꯑꯣꯏꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕ, ꯑꯗꯨꯒꯗꯤ ꯀꯅꯥꯅꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯗ꯭ꯔꯤꯕ, ꯃꯔꯨꯑꯣꯏꯅ ꯈꯪꯗ꯭ꯔꯤꯕ, ꯃꯥꯁꯦ ꯃꯤꯒꯤ ꯂꯥꯏꯅꯤ, ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯑꯪꯒ꯭ꯔꯦꯖꯀꯤꯅꯤ, ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯅꯤ, ꯆꯤꯡꯃꯤꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯑꯆꯨꯝꯕ ꯈꯪꯂꯛꯄ ꯃꯇꯝꯗ ꯊꯋꯥꯏ ꯁꯦꯡꯕ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯍꯟꯕꯤ ꯃꯌꯥꯝ ꯑꯁꯦ ꯑꯩꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯔꯒ ꯐꯣꯡꯗꯣꯛꯄ ꯅꯠꯇꯦ, ꯃꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯑꯗꯣꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯤ, ꯃꯗꯨꯗꯤ ꯑꯗꯣꯝꯕꯨ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤ, ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ, ꯙꯔꯃꯗꯤ ꯌꯥꯝꯅꯁꯨ ꯂꯩ, ꯙꯔꯃꯁꯤ ꯌꯥꯝ ꯌꯥꯝꯃꯤ ꯃꯌꯥꯝ, ꯃꯃꯤꯡ ꯇꯥꯗꯕ ꯙꯔꯃꯁꯨ ꯂꯩ, ꯒꯨꯒꯜꯗ ꯑꯝꯇꯪ ꯇꯥꯏꯞ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ, ꯍꯥꯎ ꯃꯦꯅꯤ ꯔꯤꯂꯤꯖꯤꯌꯟꯁ ꯏꯟ ꯗ ꯋꯥꯔꯜ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨꯀꯣ, ꯙꯔꯃ ꯃꯌꯥꯝ ꯄꯥꯏꯊꯣꯔꯛꯀꯅꯤꯕ ꯀꯣ꯫ ꯑꯗꯨꯒ ꯙꯔꯃꯒꯤ ꯄꯨꯝꯅꯃꯛꯁꯨ ꯐꯩ, ꯑꯗꯨꯒ ꯙꯔꯃꯒꯤ ꯄꯥꯎꯇꯥꯛꯁꯦ ꯑꯩꯈꯣꯏꯅ ꯏꯜꯂꯒ ꯆꯠꯄ ꯃꯊꯧ ꯇꯥꯏ꯫ ꯙꯔꯃꯅ ꯃꯤ ꯍꯥꯠꯀꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯃꯤ ꯄꯪꯍꯥꯠꯇ ꯍꯥꯠꯂꯒ ꯑꯩ ꯁꯤ ꯂꯣꯏꯔꯒ ꯁꯔꯒꯗ ꯂꯩ ꯍꯥꯏꯅ ꯈꯟꯕꯗꯨꯅ ꯌꯥꯗꯦ꯫ ꯙꯔꯃꯒꯤ ꯑꯆꯨꯝꯕꯗ, ꯙꯔꯃꯗ ꯃꯤꯒꯤ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯀꯅꯥꯒꯨꯝꯕ ꯃꯤꯉꯣꯟꯗ ꯊꯃꯣꯏ ꯅꯥꯍꯟꯗꯕ, ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯋꯥ ꯉꯥꯡꯉꯒ ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕꯗꯨꯁꯨ ꯌꯥꯗꯦ꯫ ꯌꯥꯝ ꯂꯨꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ, ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯤꯡꯅ ꯍꯨꯔꯥꯜꯂꯁꯨ ꯌꯥꯏ, ꯑꯣꯛꯇꯕꯤ ꯇꯧꯔꯁꯨ ꯌꯥꯏ, ꯐꯠꯇꯕ ꯇꯧꯔꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯦ, ꯑꯗꯨ ꯁꯤ ꯂꯣꯏꯔꯒꯅ ꯁꯔꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯕ, ꯑꯗꯨꯕꯨ ꯁꯔꯒꯗ ꯅꯠꯇꯗꯨꯅ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅ ꯄꯥꯞꯀꯤ ꯑꯇꯧꯃꯜꯗꯤ ꯁꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯉꯔꯥꯡꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯅꯣꯡꯃ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯇꯤ ꯊꯧꯔꯒ ꯇꯥꯎꯟꯗ ꯆꯠꯄ ꯃꯇꯝꯗ, ꯁꯤꯜꯆꯔ ꯇꯥꯎꯟꯗ ꯆꯠꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯁꯦ ꯍꯦꯜꯃꯦꯠ ꯎꯞꯍꯧꯗ꯭ꯔꯦ, ꯑꯗꯨꯒ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁꯁꯦ ꯄꯨꯍꯧꯗꯕ, ꯑꯗꯣ ꯑꯩꯅꯗꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯟꯖꯕꯅꯤ, ꯐꯠ ꯂꯥꯎ ꯆꯠꯂ ꯐꯠ ꯂꯥꯎ ꯍꯜꯂꯛꯀꯦ ꯍꯥꯏꯅ ꯆꯠꯄꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯀꯨꯅꯥ ꯑꯃꯗꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ 3-4 ꯊꯣꯛꯂꯛꯑꯦ, ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯃꯃꯥꯡꯗ ꯇꯥꯔꯦ, ꯑꯃꯁꯨꯡ ꯑꯩꯁꯦ ꯃꯣꯏꯅ ꯈꯥꯝꯃꯒ ꯂꯦꯞꯍꯜꯂꯒ ꯑꯩꯉꯣꯟꯗ ꯍꯪꯉꯤ, ꯅꯪꯒꯤ ꯍꯦꯜꯃꯦꯠꯇꯤ? ꯑꯩꯅ ꯁꯥꯔ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯅꯪꯒꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯔꯛꯄ꯭ꯔꯥ? ꯁꯥꯔ ꯌꯥꯎꯔꯛꯇꯦ꯫ ꯑꯗꯨꯗꯤ ꯅꯪ ꯆꯂꯥꯟ ꯇꯧ ꯇꯥꯏ, ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ, ꯁꯥꯔ ꯑꯩ ꯉꯥꯛꯇꯪ ꯁꯥꯔ ꯑꯩ ꯍꯟꯗ꯭ꯔꯣꯕꯅꯤ, ꯁꯥꯔ ꯑꯩ ꯉꯥꯛꯇꯪꯗꯒꯤ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ, ꯌꯥꯔꯣꯏ, ꯅꯪ ꯍꯦꯜꯃꯦꯠ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕꯒꯤ ꯃꯔꯝꯅ ꯅꯪꯉꯣꯟꯗ ꯆꯂꯥꯟ ꯊꯥꯅꯤ ꯍꯥꯏꯅ ꯃꯥꯅ ꯆꯂꯥꯟꯒꯤ ꯔꯤꯁꯤꯠꯁꯦ ꯏꯈ꯭ꯔꯦꯕ꯫ ꯑꯩꯅ ꯐꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅ ꯍꯥꯏꯖꯟꯅ ꯌꯦꯡꯉꯦ, ꯃꯥ ꯌꯥꯗꯦ꯫ ꯑꯗꯨꯒꯤ ꯆꯂꯥꯟꯒꯤꯗꯣ ꯊꯥꯗꯕ ꯇꯥꯔꯒꯗꯤ, ꯃꯥꯅ ꯍꯥꯏꯁꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯩꯁా ꯄꯤꯔꯝꯗꯕ ꯇꯥꯔꯒꯗꯤ, ꯄꯩꯁꯥ ꯍꯥꯏꯕꯗꯤꯀꯣ ꯃꯥꯒꯤ ꯆꯂꯥꯟꯒꯤ ꯐꯤꯁꯇꯣ ꯄꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯖꯦꯜꯗ ꯊꯝꯒꯅꯤ, ꯖꯦꯜꯗ ꯊꯝꯕ ꯉꯝꯃꯤ, ꯑꯗꯨꯒ ꯅꯪꯒꯤ ꯒꯥꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯖꯞ ꯇꯧꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯅ ꯌꯥꯔꯔꯣꯏ ꯈꯪꯕꯒꯤ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯆꯂꯥꯟꯒꯤ ꯄꯩꯁꯥꯗꯣ ꯄꯤꯔꯝꯕꯗꯨ ꯃꯥꯅ ꯆꯠꯂꯣ ꯍꯦꯜꯃꯦꯠ ꯎꯞꯄꯨ, ꯃꯊꯪꯗ ꯕꯥꯏꯛ ꯊꯧꯔꯁꯨ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯆꯂꯥꯟꯗꯣ ꯄꯤꯕꯗꯒꯤꯗꯤ ꯑꯩ ꯅꯥꯟꯊꯣꯛꯑ ꯂꯥꯛꯄꯅꯦꯕ꯫ ꯑꯁꯤꯅ ꯇꯥꯛꯄꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ? ꯃꯆꯤꯟ ꯊꯤꯔꯤꯕ, ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯔꯤꯕ, ꯅꯝꯖꯥ ꯅꯝꯊꯤꯏꯕ, ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯍꯜꯂꯤꯕ, ꯐꯠꯇꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ, ꯑꯣꯛꯇꯕꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ, ꯃꯌꯥꯝ ꯑꯃ ꯃꯤ ꯍꯥꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯦ, ꯑꯁꯤꯒꯤ ꯆꯂꯥꯟ ꯑꯩꯈꯣꯏꯅ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯤꯒꯤ ꯆꯂꯥꯟꯁꯦ ꯙꯔꯃꯅ ꯀꯣꯛꯄꯤꯕ ꯉꯝꯗꯦ꯫ ꯙꯔꯃꯅꯗꯤ ꯇꯧꯅꯨ ꯍꯥꯏꯗꯨꯗꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯙꯔꯃ ꯌꯥꯝ ꯐꯩ, ꯅꯪ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯙꯔꯃꯅ ꯍꯥꯏꯔꯛꯀꯅꯤ, ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯙꯔꯃ ꯍꯥꯏꯗꯣ ꯑꯆꯨꯝꯕꯗꯨꯅꯤ, ꯙꯔꯃ ꯍꯥꯏꯁꯤꯀꯣ꯫ ꯇꯧꯅꯨ ꯍꯥꯏꯕꯗꯤ ꯅꯪ ꯂꯣꯏ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯟꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯟꯕ ꯉꯝꯃꯣꯏ, ꯑꯃꯁꯨꯡ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯃꯔꯝꯅꯅꯤ ꯍꯥꯏꯔꯛꯀꯅꯦꯕ꯫ ꯑꯗꯨꯕꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯃꯌꯥꯝ, ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯞ ꯆꯦꯜꯂꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯁꯣꯠꯊꯩ꯫ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯕ ꯍꯟꯗꯣꯛꯄꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯆꯨꯝꯍꯟꯕꯤ ꯌꯥꯏ꯫ ꯍꯜꯂꯦꯂꯨꯌꯥ! ꯂꯦꯝꯅ ꯃꯌꯥꯝ, ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ꯫ ꯌꯦꯡꯕꯤꯌꯨꯀꯣ, ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯏ, ꯑꯩꯈꯣꯏꯅ ꯃꯆꯤꯟ ꯊꯤ, ꯑꯩꯈꯣꯏ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯏ,ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯑꯃꯨꯛ ꯈꯪꯉꯦꯕ꯫ ꯃꯔꯝꯗꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯜꯂꯦꯕ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯥꯞ ꯇꯧꯕꯁꯦ, ꯇꯧꯅꯤꯡꯅ ꯇꯧꯕ, ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯒꯦ, ꯑꯩ ꯃꯆꯤꯟ ꯊꯤꯔꯣꯏ ꯍꯥꯏꯔꯒ ꯃꯆꯤꯟ ꯊꯤꯔꯤꯁꯦ, ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗ, ꯑꯍꯥꯟꯕ ꯏꯁꯣꯔꯅ ꯁꯦꯝꯕ ꯃꯇꯝꯗ, ꯑꯍꯥꯟꯕ ꯑꯥꯗꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ, ꯑꯥꯗꯝ ꯑꯃꯁꯨꯡ ꯏꯚ ꯍꯥꯏꯔꯤꯕ ꯑꯥꯗꯝꯗꯨꯅ ꯏꯁꯣꯔꯅ ꯆꯥꯔꯨꯅꯨ ꯍꯥꯏꯕ ꯎꯍꯩ ꯆꯥꯈꯤꯕꯒꯤ ꯃꯔꯝꯅ ꯄꯥꯞꯁꯦ ꯏꯗ ꯆꯪꯈꯤꯕꯅꯦꯕ꯫
ꯑꯩꯉꯣꯟꯗ ꯂꯩꯕ ꯑꯩꯉꯣꯟꯗ ꯆꯦꯜꯂꯤꯕ ꯏꯁꯦ ꯑꯩꯒꯤ ꯏꯆꯥꯗ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯗ ꯏꯗꯨꯒ ꯄꯥꯞ ꯆꯪꯈ꯭ꯔꯦꯕ ꯃꯔꯝ ꯑꯗꯨꯅ ꯊꯪꯗꯔꯛꯄꯗꯁꯨ ꯄꯥꯞ ꯂꯥꯛꯑꯦꯕ ꯃꯔꯝ ꯑꯗꯨꯅꯅꯤ ꯉꯁꯤ ꯃꯤꯁꯤꯡꯅ ꯙꯔꯃ ꯐꯖꯅ ꯄꯥꯔꯦ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯇ ꯃꯆꯤꯟ ꯊꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯙꯔꯃ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯒ ꯍꯦꯛ ꯊꯝꯕꯒ ꯃꯆꯤꯟ ꯄꯪꯊꯤꯗ ꯊꯤꯔꯤꯗꯣ ꯃꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕꯁꯦ ꯃꯤꯗꯤ ꯌꯥꯝꯅ ꯀꯟꯕ ꯄꯥꯝꯕ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯒ ꯅꯨꯡꯉꯥꯏꯔꯛꯄꯁꯦ ꯄꯥꯞꯅꯅꯦ ꯃꯁꯤ ꯈꯪꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯅ ꯖꯦꯍꯣꯚꯥ ꯏꯄꯥꯅ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯊꯥꯅꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯄꯤꯕꯤꯕꯅꯦ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤꯒꯤ ꯒꯔꯚꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯤꯔꯣꯟꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯑꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯅꯥꯕ ꯑꯁꯤꯕ ꯂꯣꯏ ꯐꯍꯜꯂꯦ ꯑꯗꯨꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯗꯨꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯗꯝꯅ ꯇꯧꯕ ꯑꯗꯝꯅ ꯆꯥꯔꯨꯅꯨ ꯍꯥꯏꯅ ꯆꯥꯕꯗꯒꯤ ꯏ ꯑꯣꯏꯅ ꯆꯪꯈꯤꯕꯗꯣ ꯍꯥꯏꯔꯤꯕ ꯏꯗꯣ ꯑꯃꯣꯠꯄ ꯏ ꯑꯣꯏꯔꯕꯗꯣ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯏꯅ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯇꯧꯕ ꯄꯥꯞꯁꯦ ꯃꯤꯑꯣꯏꯕꯒꯤ ꯏꯅ ꯀꯣꯛꯄꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯁꯦ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯒ ꯑꯩꯅ ꯄꯥꯞ ꯇꯧꯔꯒ ꯃꯔꯥꯜ ꯂꯩꯖꯗꯕ ꯖꯦꯟ ꯑꯃ ꯍꯥꯠꯇꯣꯛꯄꯗꯣ ꯌꯥꯔꯣꯏ ꯁꯤꯅꯦꯕ ꯃꯤꯑꯣꯏꯕꯅ ꯑꯃꯅꯤ ꯖꯦꯟꯅ ꯑꯃꯅꯤꯗꯅ ꯃꯌꯥꯝ ꯑꯩꯒꯤ ꯄꯥꯞ ꯖꯦꯟꯅ ꯂꯧꯕ ꯌꯥꯗꯦ ꯑꯁꯤꯅꯤ ꯏꯁꯣꯔꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨꯀꯣ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯁꯦ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅ ꯖꯦꯍꯣꯚꯥ ꯏꯄꯥꯅ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯜꯂꯒ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯀꯅꯥꯅꯣ ꯃꯦꯔꯤꯒꯤ ꯃꯃꯥꯡꯗ ꯒꯥꯕ꯭ꯔꯤꯌꯦꯜ ꯁꯔꯒꯗꯨꯠꯅ ꯅꯪ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯜ ꯐꯪꯖꯔꯦ ꯅꯪ ꯃꯤꯔꯣꯟꯗꯨꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯔꯤꯅ ꯍꯪꯉꯤ ꯃꯗꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯍꯥꯏ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯨꯝꯊꯔꯛꯀꯅꯤ ꯅꯪꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯏꯍꯦꯟ ꯍꯦꯟꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯀꯧꯒꯅꯤ ꯍꯥꯏ ꯍꯜꯂꯦꯂꯨꯌꯥ ꯑꯁꯦꯡꯕꯤ ꯅꯨꯄꯤꯗ ꯄꯣꯛꯇꯨꯅ ꯃꯌꯥꯝ ꯌꯦꯡꯉꯨ ꯏꯁꯣꯔꯒꯤ ꯃꯆꯥ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯃꯦꯔꯤꯒꯤ ꯒꯔꯚꯗ ꯀꯨꯝꯊꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯤꯑꯣꯏꯕꯒꯤ ꯄꯥꯞꯇꯣ ꯃꯤꯑꯣꯏꯕꯒꯤ ꯏꯅ ꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯄꯥꯞ ꯆꯦꯜꯂꯦ ꯑꯁꯦꯡꯕ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯧꯕꯅꯤ ꯌꯦꯁ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯥꯔꯛꯑꯦ ꯀꯅꯥꯗ ꯃꯤꯗ ꯃꯦꯔꯤꯒꯤ ꯃꯆꯥ ꯃꯤꯒꯤ ꯏꯅ ꯀꯣꯛꯊꯣꯛꯀꯗꯧꯕꯅꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯏꯅ ꯃꯦꯔꯤꯒꯤ ꯒꯔꯚꯗꯒꯤ ꯄꯣꯛꯇꯨꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯑꯔꯥꯟ ꯈꯨꯕꯝ ꯁꯜꯚꯦꯁꯟ ꯍꯥꯏꯕꯁꯦ ꯑꯁꯤꯗ ꯂꯥꯛꯑꯕꯅꯤ ꯁꯜꯚꯦꯁꯟ ꯃꯌꯥꯝ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯦ ꯂꯣꯏꯔꯒ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯖꯔꯤꯕꯁꯦ ꯍꯤꯡꯉꯤꯉꯩ ꯃꯇꯝꯁꯤ ꯈꯛꯇ ꯈꯜꯂꯛꯇꯕ ꯑꯩꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯏꯀꯟ ꯀꯟꯂꯝꯕ ꯃꯤꯁꯨ ꯐꯠꯀꯥꯏꯅ ꯕꯤ ꯄꯤ ꯏꯁꯇ꯭ꯔꯣꯛ ꯇꯧꯔꯒ ꯍꯦꯛꯇ ꯇꯥꯔꯒ ꯍꯦꯛꯇ ꯑꯗꯣ ꯁꯤꯕ ꯂꯣꯏꯔꯒ ꯂꯣꯏꯔꯕ ꯁꯤꯅꯦꯕ ꯁꯤꯕ ꯂꯣꯏꯔꯒ ꯂꯣꯏꯔꯝꯗꯦꯕ ꯁꯤꯕ ꯂꯣꯏꯔꯒ ꯊꯋꯥꯏꯅ ꯑꯃꯁꯨꯡ ꯆꯠꯀꯗꯧꯕ ꯃꯐꯝ ꯑꯅꯤꯁꯦ ꯑꯁꯤ ꯑꯅꯤꯁꯤꯒ ꯑꯍꯥꯟꯕꯗ ꯈꯪꯗꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯣꯔꯅ ꯍꯤꯡꯍꯟꯕꯤꯗꯨꯅ ꯊꯝꯃꯤꯕꯁꯦ ꯑꯍꯥꯎꯕ ꯉꯥ ꯆꯥꯅꯕ ꯌꯨꯝ ꯕꯤꯜꯗꯤꯡ ꯁꯥꯅꯕ ꯃꯤ ꯈꯟꯅꯅꯕ ꯃꯤꯉꯣꯟꯗꯒꯤ ꯃꯊꯣꯏ ꯂꯧꯍꯧꯅꯕꯒꯤ ꯑꯗꯨ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯍꯧꯅꯕꯒꯤꯅꯦꯕ ꯑꯆꯨꯝꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯅ ꯆꯥꯛ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒ ꯄꯨꯛ ꯊꯜꯂꯤꯅ ꯊꯋꯥꯏꯒꯤꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯩꯌꯦꯕ ꯊꯋꯥꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯩꯈꯣꯏꯅ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯊꯋꯥꯏꯁꯦ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯍꯦꯜꯂꯦꯕ ꯄꯥꯞꯀꯤ ꯊꯕꯛꯁꯤ ꯇꯧꯔꯤꯉꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯔꯛꯄ ꯑꯆꯨꯝꯕ ꯊꯤꯔꯛꯄ ꯑꯃꯁꯨꯡ ꯑꯐꯕ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯐꯕ ꯇꯧꯕꯤꯈꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯄꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯏꯁꯣꯔꯗꯒꯤ ꯄꯥꯡꯒꯜ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯤꯕ ꯁꯤꯡꯍ ꯔꯥꯙꯦ ꯔꯥꯙꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯟꯗ꯭ꯔꯥꯅꯤ ꯂꯩꯕꯣꯟ ꯑꯣꯖꯥ ꯏꯅꯥꯎ ꯅꯆꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇꯁꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏ ꯁꯣꯏꯗꯅ ꯏꯆꯦ ꯏꯁꯣꯔꯅ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯂꯥꯡꯇꯛꯅꯕ ꯂꯩꯔꯝꯃꯒꯁꯨ ꯀꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯅꯀꯣ ꯑꯃꯦꯟ ꯏꯟꯗ꯭ꯔꯥꯅꯤ ꯂꯩꯕꯣꯟ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯅꯥꯎꯕ ꯗꯥꯗ꯭ꯌꯥꯅꯟ ꯇ꯭ꯔꯤꯅꯤꯇꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯀꯣ ꯇ꯭ꯔꯤꯅꯤꯇꯤ ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯥꯗꯔ ꯁꯟ ꯑꯦꯟ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯕ ꯑꯍꯨꯝꯗꯤ ꯑꯣꯏꯕ ꯁꯥꯈꯤ ꯄꯤꯕ ꯑꯍꯨꯝ ꯁꯔꯒꯗ ꯑꯗꯨꯕꯨ ꯑꯍꯨꯝꯁꯦ ꯑꯃꯠꯇꯅꯤꯀꯣ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯒ ꯔꯦꯅꯨꯕꯂꯥ ꯂꯩꯃ ꯍꯜꯂꯦꯂꯨꯌꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯃꯤꯒꯤ ꯃꯄꯣꯠ ꯋꯥꯏꯔꯨꯔꯗꯤ
ꯅꯣꯡꯃꯗꯤ ꯄꯤꯔꯛꯎ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯑꯗꯣꯝꯒꯤ ꯋꯥꯍꯪꯁꯤ ꯌꯥꯝꯅꯗꯤ ꯐꯖꯩꯀꯣ ꯑꯗꯨꯕꯨ ꯑꯗꯣꯝꯗ ꯑꯩꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯦ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯒꯤꯅꯤ ꯃꯤ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯂꯩꯕꯥꯛ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯖꯥꯠ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨꯅꯤ ꯃꯥꯒꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯒꯗꯧꯕꯁꯦꯀꯣ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯪꯕꯤꯔꯛꯄꯁꯦ ꯃꯌꯥꯝ ꯑꯩ ꯃꯈꯥꯗ ꯈꯤꯇꯪ ꯀꯨꯝꯊꯖꯒꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯕꯦꯇ꯭ꯔꯤꯁꯤꯁꯨ ꯈꯔ ꯗꯥꯎꯟ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯕꯦꯇ꯭ꯔꯤꯁꯦ ꯌꯥꯝ ꯖꯥꯡꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯗꯔꯒꯤ ꯋꯥꯍꯩꯗꯣꯀꯣ ꯃꯤꯒꯤꯅꯤꯅ ꯑꯃꯨꯛ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯅꯥꯝꯇꯪꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯗꯣꯝꯒꯤꯁꯨꯅꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏ ꯃꯌꯥꯝ ꯀꯣ ꯕꯥꯏꯕꯜꯅꯅꯦ ꯖꯣꯍꯥꯟꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯗ ꯏꯄꯥ ꯑꯣꯏꯖꯕ ꯐꯪꯉꯤ ꯏꯄꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯉꯤ ꯍꯥꯏ if you believe in Jesus, Jesus will give you power to become a child of God. ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯍꯟꯕ ꯐꯪꯉꯦꯕ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜ ꯑꯗꯣ ꯑꯩꯅ ꯏꯄꯥ ꯍꯥꯏꯅ ꯀꯧꯖꯕꯁꯦ ꯀꯅꯥꯅ ꯊꯤꯡꯒꯅꯤ ꯅꯪ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯣ ꯕ꯭ꯔꯗꯔ ꯑꯗꯨꯅꯅꯦ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯗꯀꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯍꯥꯠꯄꯁꯤꯡꯁꯦ ꯑꯩꯅ ꯎꯕ ꯃꯇꯝꯗꯅꯦ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯌꯦꯕ ꯃꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯦꯟꯂꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯗꯥꯎꯠ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯏꯄꯥꯅ ꯍꯥꯏꯔꯛꯄ ꯑꯃ ꯂꯩꯌꯦꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯁꯦ ꯃꯤꯡꯈꯛꯀꯤ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯤꯡꯈꯛꯀꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯌꯥꯔꯣꯏꯕꯀꯣ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯥꯏꯕ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯊꯕꯛꯇꯒꯤ ꯈꯪꯗꯣꯏꯅꯤꯀꯣ ꯃꯤ ꯍꯜꯂꯛꯄꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯤ ꯍꯜꯂꯛꯄꯗꯨꯗꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯌꯦꯛꯅꯕꯅꯤ ꯃꯤ ꯀꯟꯕꯤꯕ ꯌꯦꯁ ꯃꯤ ꯀꯟꯕꯤꯕ ꯋꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯁꯤ ꯑꯩꯒꯤ ꯋꯥꯍꯩ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯅꯤ ꯌꯦꯛꯅꯕꯅ ꯂꯥꯝꯃꯒꯗꯤ ꯄꯤꯖꯧ ꯌꯦꯛꯅꯕꯅ ꯈꯧꯔꯥꯡꯉꯒꯗꯤ ꯄꯤꯊꯛꯎ ꯍꯥꯏꯕ ꯅꯪꯒꯤ ꯈꯖꯥꯏ ꯅꯥꯀꯜ ꯑꯃꯗ ꯃꯤꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯈꯖꯥꯏ ꯅꯥꯀꯜꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯨ ꯍꯥꯏꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛ ꯃꯤꯑꯣꯏꯕꯒꯤ ꯄꯥꯞꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯣꯁꯇ ꯌꯣꯄꯤ ꯊꯥꯔꯒ ꯃꯀꯣꯛꯇꯒ ꯇꯤꯡꯈꯪꯇ ꯎꯞꯄꯒ ꯌꯥꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯁꯥꯎꯔꯛꯀꯗꯅꯦꯕ ꯑꯣꯏ ꯃꯥ ꯑꯩ ꯅꯥꯔꯦ ꯋꯥꯔꯦ ꯍꯥꯠꯇꯣ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯅꯦꯕ ꯃꯥꯅ ꯀꯔꯤ ꯍꯥꯏꯕꯤꯔꯦ ꯈꯪꯕ꯭ꯔꯥ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤꯅꯤ ꯌꯦꯡꯕꯤꯌꯨ ꯖꯤꯁꯨꯒꯤ ꯇꯨꯡꯏꯟꯕꯗꯨꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯤꯕꯁꯦ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣꯁꯦ ꯑꯩ ꯆꯦꯅꯦꯜꯁꯤꯗꯅꯦ ꯃꯃꯥꯡꯗ ꯑꯩꯅ ꯑꯗꯨꯝ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤ ꯎꯔꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯒ ꯏꯄꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅꯅꯦ ꯐꯣꯡꯗꯣꯛꯑꯣ ꯍꯥꯏꯅ ꯑꯩꯅ ꯐꯣꯡꯗꯣꯛꯄꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯂꯩꯕꯅꯤ ꯀꯣ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝ ꯃꯈꯣꯏꯅ ꯃꯤꯆꯝꯒ ꯍꯥꯜꯂꯛꯄ ꯃꯇꯝꯁꯦ ꯑꯁꯤꯗ ꯃꯈꯣꯏꯁꯦ ꯕꯥꯏꯕꯜꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯄ꯭ꯔꯚꯨ ꯀꯧꯕ ꯄꯨꯝꯅꯃꯛ ꯁꯔꯒꯗ ꯆꯠꯂꯣꯏ ꯅꯣꯔꯣꯛꯇ ꯆꯠꯀꯗꯕ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯃꯔꯛꯇ ꯃꯃꯤꯡ ꯀꯧꯕ ꯌꯥꯝ ꯂꯩꯔꯦ ꯀꯣ ꯕ꯭ꯔꯗꯔ ꯑꯗꯨꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯑꯣꯖꯥ ꯅꯣꯏꯁꯦ ꯒ꯭ꯌꯥꯟ ꯁꯨꯡꯇ ꯍꯦꯛ ꯇꯥꯗꯦꯗꯀꯣ ꯍꯥꯏꯅ ꯍꯥꯏ ꯕ꯭ꯔꯗꯔ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯇꯝ ꯑꯃꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯐꯨꯔꯝꯃꯤ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯅꯕꯒꯤ ꯃꯄꯨ ꯀꯅꯥꯅꯣ ꯈꯪꯖꯔꯝꯗꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯦ ꯈꯠꯅꯕꯗꯤ ꯂꯥꯏꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯅ ꯈꯪꯉꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯊꯃꯣꯏ ꯅꯥꯍꯟꯕꯒꯤ ꯊꯕꯛꯁꯦ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯥꯏꯟꯅ ꯌꯥꯗꯕ ꯑꯥꯏꯟ ꯍꯥꯏꯕꯗꯤ ꯕꯥꯏꯕꯜꯗꯒꯤ ꯂꯥꯛꯄꯅꯤꯀꯣ ꯑꯥꯏꯟꯅ ꯌꯥꯗꯕꯊꯕꯛ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯑꯐꯠꯇꯕꯗꯒꯤ ꯉꯁꯤ ꯂꯩꯖꯔꯤꯕ ꯄꯨꯟꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯕ꯭ꯔꯗꯔꯗ ꯍꯪꯖꯒꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯪꯖꯒꯦꯕ ꯕ꯭ꯔꯗꯔ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯝꯇꯪ ꯑꯩꯉꯣꯟꯗ ꯑꯗꯣꯝꯅ ꯈꯨꯝꯕꯤꯔꯛꯎꯀꯣ ꯕ꯭ꯔꯗꯔ ꯑꯗꯣꯝꯁꯦ ꯍꯧꯖꯤꯛ ꯁꯤꯕ ꯇꯥꯔꯒꯗꯤ ꯁꯤꯗꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯗꯣꯝꯁꯦ ꯍꯧꯖꯤꯛ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯊꯋꯥꯏ ꯁꯔꯒ ꯆꯠꯀꯗ꯭ꯔꯥ ꯅꯣꯔꯣꯛ ꯆꯠꯀꯗ꯭ꯔꯥ
ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯑꯝꯇꯪ ꯄꯤꯕꯤꯔꯛꯑꯣ ꯕ꯭ꯔꯗꯔ ꯑꯗꯣꯝꯁꯦ ꯍꯧꯖꯤꯛ ꯁꯤꯕ ꯇꯥꯔꯒꯗꯤ ꯁꯔꯒꯗ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯣꯛꯇ ꯆꯠꯀꯗ꯭ꯔꯥ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕꯅꯤꯀꯣ ꯕ꯭ꯔꯗꯔ ꯃꯩꯇꯩꯂꯣꯟꯗꯁꯨ ꯁꯔꯒ ꯂꯩꯕꯥꯛ ꯑꯦꯟ ꯈꯝꯅꯨꯡ ꯂꯩꯕꯥꯛ मुस्लिमदना जन्नत जहन्नुम स्वर्ग नरक हिंदी सर्ग लेबाक खमनुंग लेबाक हौजिक सिब तारगदी कदाई चटकनी खमनुंग लेबाक हैबसे तमथीबदुनी अवाबदुनी मियोट मिनेना थनगनी अदुगा बाइबल की मतुंग इन हेल हाइबसे मई मरक्ता ममई पानबा हनसिंगना चिक्तुना थारो मारो ओंदुना सिरगे हाइरसु याददुना लेगनी अदो ब्रदर खाइदेम रमेश अदोम हौजिक सिब तारगदी अदोम सर्ग चटकदरा नोरक चटकदरा सिगी पाकुमसी अमतंग पिबिरोको आई अदोम याम नुक्सिना हाइजबनिको अदोमदा अदुगा युमनाम ngauba hallelujah praise the lord amen haiduna haibirei amen अदुगा चिंगमीबा चिंग कदुगा चिंगमिला चिंगमिला ताला नाउ हाइबको यामना जाम्बा वाहिनी क्रिश्चियन मी हाटपा यादबने क्रिश्चियन मी हाटपा यादे अदुगा ब्रदर खाइदेम रमेश अदोमना ममांगदा हाइबिरकपदो नोइसे याम ज्ञान तादेदको हाइबिरकपदो ब्रदर अदोम हुजिक सिब तारगदी अदोम सर्ग चकदरा नोरक चकदरा ज्ञान ता अखोइना थुंगुगदवा पंथुंगदो अदुनि हाना अदुगा ब्रदर की कमेंट लाया मैम पाथोक्सरके को खाइदेम रमेश ओजा अइना सिब तारबदी अइगी हक्चांग चटनबी मतुंग इन्ना थौरम तौदुना लोइसिनखिनी अइगी थवाई कायदा चटपा हाइबदुदी सिरगा कदाई चत्तोइनो कनासु हाइबा ngamde uba usu uroi khangbasu khangloi that's the point my dear brother aduneba khangoi chumi hakchang di sireba matungda poloi gani fumgani ko yare adubu thawai gi panthung se khangoi hai brother na haibudo khangde adubu world da khwaidagi hena panaraba lairik holy bible asengba bible ishwar gi wahai haiba bible sina kari haiba matamdane nang taibang panbada leiringai matamda nang thungugadawa panthungdo khanghoroi hell or heaven kadai chatkani nang fattaba tawba taragadi fattaba tawraga paap ki thabak tawraga sargada kaba ngamde adubu thawai sidi amu mafam ani lei haiduna akogi maitai gi fajakraba dharma da su ibani hindu gi dharma da su ibani muslim gi dharma da su ibani sikhism da su aduga christian da su iredana ko aduna thawai gi panthung kadai chatkano haina hangakpa matam da dine yesu krista thajabagi maramna jisuna siga wahai ma haiba aibu thajaba singna mangdaduna lomba naidaba sarga chatkani hai hallelujah asinani brother aina haiba ngamamdabado aina matamabada khangamdabado ngasi aina jisu krista thajarakpagi maramna jisuna aigonda phongdokpibagi maramna ai haijuba ngammeba ai haijuba ngamme madudi ai hojik siraga thu aigi thawai jisu krista na sargada pubigani hallelujah siduna phumduna hingatpa numi humni subada hingatpa numi ni funi leramlaga changna sarga kagiba hojik su thawai sengbai pa na ibu loina biribani adom su jisuna yamna nungsi aidi fattaba tawi mi punamak fattaba tawi fattaba tawraga aikoina thawaiga hakchanga khainaba taragadi fattaba tawba aikoise ishorna soidana wayen tagani adubu fattaba tawbagi maramgi damakta lakpiba mapu ama leba fattaba aikoibu kanbinabagi damakta jisu kristane mana cross ta pangtingbado aigi hakchangna aigi khutna fattaba tawbagi damakta ipamagi khutta amasung khongda kokta tingkhangakta option khibani yopi thagibani adubu shibana khudum chanmangam khide brother humni subhanumite hingatki asinani matamamada gyan taram deba ai kari maramgi damakta ishor khuramibano kari damakta aina lai khuramibano haibado brother ai khangam deba aigi pana khurami aigi mana khurami haina chatlaga khuramameba lai khuramba matamda chatlaga ju thameba ju ngaurameba imanaba sing tawraga nupi horameba adubu khuramba haibase adumaina oiramdreba थागतचब मथौ तारमेब ngasi aikoina hingjari ase ishwar magi pangal orameba aikoina hingjari aikoibu hingan bibagi damak थागतचरी
ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯊꯝꯕꯤꯒꯗꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯇꯧꯔꯛꯄ ꯌꯥꯔꯤꯕ ꯐꯠꯇꯕꯒꯤꯗꯃꯛꯇ ꯖꯤꯁꯨ ꯏꯄꯥ ꯅꯪꯅ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯗꯣꯝ ꯈꯪꯕꯤꯕ꯭ꯔꯥ ꯕ꯭ꯔꯗꯔ ꯑꯗꯣꯝꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯕꯦꯇ꯭ꯔꯤꯁꯤꯁꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯦ ꯋꯥꯔꯤ ꯑꯃꯇꯪ ꯍꯥꯏꯖꯒꯦꯕꯀꯣ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦꯕ ꯋꯥꯌꯦꯟꯕꯒꯤ ꯂꯥꯛꯀꯗꯧꯔꯦ ꯁꯦꯀꯦꯟ ꯀꯃꯤꯡ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯗꯣꯝꯅꯅꯦ ꯊꯥꯖꯗꯕ ꯇꯥꯔꯒꯗꯤꯅꯦ ꯃꯨꯁꯂꯤꯝꯒꯤ ꯀꯨꯔꯥꯟ ꯂꯥꯏꯔꯤꯛꯇꯣ ꯃꯨꯁꯂꯤꯝꯒꯤ ꯀꯨꯔꯥꯟꯗꯣ ꯑꯝꯇꯪ ꯄꯥꯕꯤꯌꯨ ꯑꯗꯣꯝꯅ ꯄꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯌꯨꯕꯀꯣ ꯃꯨꯁꯂꯤꯝꯁꯤꯡꯗ ꯅꯈꯣꯏꯒꯤ ꯀꯨꯔꯥꯟ ꯂꯥꯏꯔꯤꯛꯇꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯋꯥꯌꯦꯟꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯀꯌꯥꯃꯠ ꯃꯇꯝꯗ ꯋꯥꯌꯦꯟꯅꯕꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯤꯌꯨꯕ ꯃꯥꯅ ꯂꯥꯛꯀꯗꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯄꯨ ꯑꯣꯏꯕꯒꯤꯗꯃꯛꯇ ꯃꯥꯅ ꯋꯥꯌꯦꯟꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯨꯁꯂꯤꯝꯗꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯗꯕꯅꯤ ꯃꯣꯏꯗꯤ ꯏꯁꯥ ꯑꯂꯦ ꯁꯂꯥꯝ ꯍꯥꯏꯕꯅꯤ ꯕ꯭ꯔꯗꯔ ꯃꯨꯁꯂꯤꯝꯒꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯏ ꯍꯤꯟꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯏ ꯀꯣ ꯑꯗꯨꯒꯗꯤ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯕ ꯐꯩ ꯅꯩꯅꯕ ꯐꯩ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯥꯏ ꯑꯦꯝ ꯗ ꯋꯦ ꯗ ꯇ꯭ꯔꯨꯠ ꯑꯦꯟ ꯗ ꯂꯥꯏꯐ ꯅꯣ ꯋꯥꯟ ꯍꯦꯁ ꯀꯝ ꯇꯨ ꯗ ꯐꯥꯗꯔ ꯕꯠ ꯕꯥꯏ ꯃꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕꯗꯨꯁꯨ ꯍꯤꯡꯕꯗꯨꯁꯨ ꯑꯩꯅꯤ ꯂꯝꯕꯤ ꯁꯔꯒꯗ ꯀꯥꯟꯅꯕꯒꯤ ꯂꯝꯕꯤ ꯑꯆꯨꯝꯕ ꯏꯁꯣꯔꯗꯤ ꯑꯆꯨꯝꯕꯅꯤ ꯃꯥꯅꯤ ꯍꯥꯏ ꯍꯤꯡꯕ ꯁꯤꯕ ꯅꯠꯇꯦ ꯍꯤꯡꯕ ꯍꯥꯏꯔꯤꯕ ꯁꯔꯒꯗ ꯁꯤꯔꯔꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨꯅꯦ ꯏꯁꯣꯔꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯅꯥꯁꯨ ꯍꯥꯠꯇꯣꯛꯄ ꯉꯝꯕ ꯂꯩꯇꯦꯕ ꯁꯤꯍꯟꯕ ꯉꯝꯒꯗꯧꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯂꯝꯕꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯍꯤꯡꯕꯗꯣ ꯑꯩꯅꯤ ꯑꯩꯒꯤ ꯃꯄꯥꯜꯅ ꯅꯠꯇꯅ ꯃꯤ ꯀꯅꯥꯃꯠꯇꯅ ꯁꯔꯒꯗ ꯊꯨꯡꯉꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯦꯕ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯑꯩꯅ ꯑꯣꯖꯥꯗ ꯎꯁꯤꯠꯇꯕ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯂꯥꯏꯚ ꯎꯖꯕꯗ ꯆꯪꯖꯔꯛꯄꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯕ꯭ꯔꯗꯔ ꯑꯩ ꯋꯥꯔꯧꯖꯗꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯕ꯭ꯔꯗꯔꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯑꯩ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯕ꯭ꯔꯗꯔꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯁꯣꯔꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯕ꯭ꯔꯗꯔꯗ ꯑꯃꯨꯛꯇꯪ ꯆꯥꯟꯕꯤꯗꯨꯅꯅꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ ꯑꯃꯨꯛꯇꯪ ꯑꯗꯨꯝ ꯍꯪꯕꯤꯌꯨꯕ ꯊꯃꯣꯏꯗ ꯋꯥꯍꯪ ꯍꯪꯕꯤꯌꯨ ꯑꯩꯁꯦ ꯁꯤꯔꯒ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯇꯪ ꯍꯪꯕꯤꯌꯨ ꯕ꯭ꯔꯗꯔ ꯑꯩꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯌꯥꯔꯝꯕ ꯃꯤ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯌꯥꯔꯝꯗꯕ ꯄꯥꯁꯇꯔ ꯑꯍꯤꯡ ꯆꯪꯉ ꯐꯨꯔꯝꯕ ꯃꯤꯅꯤ ꯕ꯭ꯔꯗꯔ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯐꯨꯔꯤꯕ ꯄꯥꯁꯇꯔꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕ ꯌꯥꯎꯕ ꯄꯥꯁꯇꯔ ꯑꯣꯏ ꯂꯩꯔꯝꯃꯦ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕ ꯈ꯭ꯔꯤꯁꯇꯦꯟꯗ ꯈꯨꯠ ꯊꯥꯕꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯏꯁꯣꯔꯒꯤ ꯆꯩꯔꯥꯛ ꯂꯥꯛꯏ ꯕ꯭ꯔꯗꯔ ꯑꯩ ꯆꯠꯄ ꯉꯝꯗꯕꯅꯤ ꯀꯣꯛ ꯉꯥꯎꯔꯒ ꯃꯤꯍꯨꯟ ꯆꯣꯡꯉꯒ ꯌꯦꯡꯉꯨ ꯃꯐꯝꯁꯦ ꯂꯣꯏ ꯂꯩꯔꯒ ꯂꯩꯕꯅꯤ ꯕ꯭ꯔꯗꯔ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯖꯤꯁꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯠꯇꯣꯛꯄꯤꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯩꯊꯕꯤꯕꯒꯤ ꯃꯔꯝꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯇꯦꯛꯇ ꯀꯥꯏꯗꯕ ꯂꯝꯗꯝ ꯑꯣꯏꯍꯟꯕꯤꯁꯅꯨ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯔꯒ ꯃꯔꯥꯜ ꯂꯩꯕ ꯃꯤꯍꯥꯠꯄꯁꯤꯡꯕꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯋꯥꯌꯦꯜꯂꯛꯀꯅꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏ ꯆꯦꯟꯕ ꯉꯝꯃꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯏꯁꯣꯔꯒꯤ ꯃꯔꯥꯡ ꯀꯥꯏꯕ ꯕ꯭ꯂꯦꯁꯤꯡ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯙꯔꯃ ꯄꯨꯝꯅꯃꯛ ꯐꯩ ꯙꯔꯃ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯥ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯄꯥꯞ ꯇꯧꯈꯤ ꯑꯩ ꯐꯠꯇꯕ ꯇꯧꯏ ꯑꯩ ꯐꯠꯇꯕ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ ꯑꯃꯨꯛꯇꯪ ꯀꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯄꯥꯞ ꯀꯣꯛꯇꯨꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯗꯨꯅ ꯂꯣꯝꯅꯥꯏꯗꯕ ꯁꯔꯒꯗ ꯆꯠꯀꯅꯤ ꯇꯥꯕꯤꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯌꯥꯝ ꯑꯩꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯑꯩ ꯑꯋꯥꯕ ꯑꯅꯥꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯕꯗ ꯃꯌꯥꯝ ꯑꯩꯗꯤ ꯀꯞꯄꯤ ꯑꯩ ꯇꯁꯦꯡꯅ ꯀꯞꯄꯤ ꯏꯃꯥꯁꯤꯡꯅꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯕ ꯃꯈꯣꯏꯅ ꯋꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯊꯣꯛꯑꯒ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯒ ꯋꯥꯕ ꯃꯇꯝꯗꯣ ꯃꯁꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯑꯃꯅ ꯇꯧꯔꯛꯄꯅꯤꯀꯣ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯗꯅꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯁꯣꯏꯗꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯌꯨꯝꯅꯥꯝ ꯉꯧꯕ ꯑꯩꯍꯥꯛꯁꯨ ꯍꯥꯟꯅꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯕꯗꯒꯤ ꯊꯋꯥꯏꯒꯤ ꯂꯝꯕꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯖꯈꯤ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯥꯏꯕ ꯍꯜꯂꯦꯂꯨꯌꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯊꯋꯥꯏꯕꯨ ꯁꯔꯒꯗ ꯄꯨꯕꯤꯕꯁꯤꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯗꯁꯨ ꯑꯅꯥꯕ ꯑꯌꯦꯛꯄ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯀꯟꯕꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯝꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯕ꯭ꯔꯗꯔ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯕ꯭ꯔꯗꯔ ꯍꯌꯦꯡꯁꯨ ꯌꯥꯔꯒꯗꯤ ꯂꯥꯛꯄꯤꯌꯨꯀꯣ ꯆꯪꯕꯤꯌꯨ ꯑꯩꯅ
ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯒꯅꯤꯀꯣ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯗꯨꯝ ꯙꯔꯃ ꯍꯣꯡꯗꯣꯛꯎ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯕ꯭ꯔꯗꯔ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯕꯤꯒꯅꯨ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯗꯣꯝꯅ ꯊꯥꯖꯕꯤꯌꯨ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯗꯣꯝꯗ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗꯅꯦ ꯑꯗꯣꯝꯗ ꯋꯥꯍꯪ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯈꯨꯝ ꯂꯥꯛꯀꯅꯦꯕ ꯍꯜꯂꯦꯂꯨꯌꯥ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯍꯣꯏ 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 ꯑꯩꯈꯣꯏꯒꯤ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯕ꯭ꯔꯗꯔꯅ ꯍꯌꯦꯡ ꯈꯔ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯈꯥꯏꯗꯝ ꯔꯣꯃꯦꯁ ꯃꯈꯥ ꯇꯥꯕ ꯉꯝꯖꯒꯦ ꯍꯥꯏꯕ ꯉꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯉꯥꯏꯖꯔꯝꯒꯦ ꯑꯃꯔ ꯂꯥꯏꯁ꯭ꯔꯝ ꯑꯩꯒꯤꯁꯨ ꯍꯥꯏꯕꯤꯌꯨ ꯁꯣꯏꯗꯅ ꯍꯥꯏꯖꯔꯤ ꯕ꯭ꯔꯗꯔ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯉꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯌꯦꯡꯕꯤꯔꯛꯀꯗꯕꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯀꯗꯕ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯋꯥ ꯑꯅꯥ ꯊꯣꯛꯀꯗꯕ ꯂꯩꯔꯒꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯒꯤ ꯄꯥꯡꯒꯜꯗꯣ ꯑꯗꯣꯝꯗ ꯍꯥꯞꯆꯔꯤ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯅ ꯑꯗꯣꯝꯕꯨ ꯁꯣꯛꯇꯨꯅ ꯑꯗꯣꯝꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯣ ꯂꯧꯊꯣꯛꯈꯤꯕ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯍꯜꯂꯦꯂꯨꯌꯥ ꯖꯦꯍꯣꯚꯥ ꯏꯄꯥ ꯏꯁꯣꯔ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯏꯄꯥꯅ ꯊꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯃꯔꯥꯡ ꯀꯥꯏꯕ ꯕ꯭ꯂꯦꯁꯤꯡ ꯍꯩꯇꯕꯤꯌꯨ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯛꯀꯗꯕ ꯄꯨꯝꯅꯃꯛꯄꯨ ꯏꯄꯥꯅ ꯁꯣꯛꯄꯤꯌꯨ ꯐꯠꯇꯕꯗꯒꯤ ꯁꯩꯇꯥꯟꯒꯤ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜꯗꯒꯤ ꯀꯟꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯑꯥꯃꯦꯟ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯃꯊꯪꯗꯁꯨ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯑꯗꯨꯝ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯝ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯅ ꯖꯣꯏ ꯑꯣꯏꯒꯅꯤ ꯑꯥꯃꯦꯟ